ai khomnana koi appeal si tawjabani kuki chili naw singi mafamda masi akoi mioi ba moina yempham thokpa mieng do minung sigi adum ba yempham thokpa mieng do madu maral lechadraba innocent angang ahum amasung nupi sing adu des yembiu haiwa pham chini akoina thamjagadori collective pangan khunai gi oiba akoi maikai dagi haiba tare akoi voice amakak represent tawraga akoi miyam da thamjage madudi akoi thoiba lan sigi manungda akoi tragedy kya ama akoi thok yawre oihanning daba adumba thodok kya ama su leikhre thuaning daba thodok kya ama leikhre aduga akoi yum kai kya ama su akoi mai sakhre loinana akoi mioi kya ama gi punsi bikhamna khre loinana akoi gi economy aduga akoi hingbagi punsion kham thengna suga leire matang sida akoi gi thoiba conflict thoiba violence masigi akoi waroi silama shanti oiba waroi silama laknaba amasung akoi normal sida halaknaba masigi wafam se masi yamna kanna akoi appeal tawraga hanadagi su lakchabani haijaraga lakchabani akoi adu haujik sigi manung sira nawhongnana ngarang handagi tholakpa violence sigi manung chandada akoi yam thamoi kainingai oiba adumba thodok khara thokre madudi akoi jairol da akoi nupi ama akoi mai chaaga leikhidaba masi yam thamoi ingai oiba thodok amani hana akoina lawjabaga loinana adumba thodok ado adumba miyada do akoi condemn tawi loinana akoi saiton da akoi nupi ama thabak lawta thabak suri ngai da akoi nomaina kapaga hatokpiba masi su akoi strongest time da akoi condemn tawi masi makha tarakpada akoi jiribamgi borobekra subdivision gi manung changba akoi mafam amadagi imung amagi akoi nupi ahum amasung angang ahum punna hostage oina phajalaga thamme haiba wafam se masimakti akoi tabada akoi amna thamoi shokna nungai tawa phawi yamna akoi akiba phawi mioi ba moina angang singdu da phaurum gadaba adumba emotion nupi singadu da leram gadaba emotion do madu ai gi imung da leriba isa sing ai gi imung da leriba nupi singda madu da oiga taraga di kari thokadage ha sa khallu batamda akoi si mioi ba natra bra kari no tori ba se ha ba si wakhalwam do koi thaboi da feel tawi hoi violence sigi manung da apen da ba nungai taba thodok kya amadi akoi leramgani kuki chin naw sing da su leram ba yai duga maitai chin naw sing da su leram ba yai adugo lan gi matam da nupi amsung angang sing ti akoi ya sokna dabani akoi bot communities na nupi amsung angang sing ti hane yamna akoi balance leirabasu hane yamna lan tongnarabasu akoi spear to binana ba nupi amsung angang sing phawde spear to binana ba masi wafam se akoi handagi su haijarakpani haujik su makha tana akoi haijari ado handaki nupi masa angang ahum amasung nupi ahum se punna mioi taruk se masi mioi bagi minung si yengbire harakanda humanitarian ground da akoi tekta kaidana adumba imung manunggi mioi sing aduda yauhanbiyu haiba sinabiyu haiba masigi appeal sima khaktan akoi manipur ge pang khunai gi maikai dagi akoi thamoi dagi masigi appeal sima tang akoi tawjage akoi ikai khomnana akoi appeal si tawjabani kuki chili naw singi mafamda masi akoi mioi ba moina yempham thokpa mieng do minung sigi adumba yempham thokpa mieng do madu maral lechadraba innocent angang ahum amasung nupi sing adu des yembiu haiwa wafam chini akoina thamjagadori base mamangda akoi sekmai area da akoi kuki chili naw singi mafamda changchalluba adumba maitai gi nahani pharaga leikhibagi matam aduda su akoi pangan khunai gi maikai dagi yamna ikai khumnana akoi yam appeal tawjaki loina paksena akoi pangan khunai gi maikai dagi akoi haijaki tekta kaidana thadok pirakna ba makha tarakpada
ꯑꯗꯨꯒ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯗꯅ ꯑꯩꯈꯣꯏ ꯊꯥꯗꯣꯛꯄꯤꯔꯛꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯊꯃꯣꯏꯗꯒꯤ ꯑꯩꯈꯣꯏ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯇꯧꯖꯈꯤꯕꯅꯤ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯃꯁꯤ ꯏꯅꯣꯁꯦꯟ ꯑꯣꯏꯕꯅꯤꯅ ꯑꯉꯥꯡ ꯑꯃꯁꯨꯡ ꯅꯨꯄꯤꯁꯤꯡ ꯑꯣꯏꯕꯅꯤꯅ ꯃꯁꯤꯃꯗꯤ ꯇꯧꯕꯤꯒꯅꯨ ꯃꯁꯤ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯁꯤ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯄꯤꯜꯁꯦ ꯊꯃꯣꯏꯗꯒꯤ ꯇꯧꯖꯔꯤ